मणिपुर चंगलप अथिंग थमले मची थोखिबदी यागनी अथिंग असेंबली मियामना याबा ILP नत्रग मसीग मानब लो मा सेमदुना पास तौद्रिबाव चनगनी अदुगा अथिंग थमगनी अदुगा अथिंग थमलिबसिदा मणिपुर मही तमलिबा नन मणिपुरी महरोइसिंग अमदी गवर्नमेंट की सर्विस तौरिबसिंगदी कोमथोकनी कोमथोकलिबसिंग असि नत्तबा नन मणिपुरी खुदिमपुदी मसागी सक्ताकचे यावसु यावदबसु पुलप अथिंग मसिदा कोनचनगनी अमदी यावगनी ngasi numit mari ni mangani fabugi manungda akhanaba assembly mifam ama kawgudabani masida governor nasu ayaba pigedabani haina JCILPS women's wing gi convener DS apabi na phongdokre ngasi JCILPS ki women's wing gi kangbu amana kaisam party gi governor tamna mahakuna na balakpada police na thingduna makoi singi marakte gi miyoi mari khangatuna unana bu khona budusu ayaba phangkhidre tungda paumi singda convener apabi na makhata na phongdokibada governor Nazma Heptulabu mama oibis singna unana bu khona bad ayaba piraktabasi laibak thibani ngasimak mahaku unana ba CPC lagani loinana governor na athuba matam de assembly mi from amak kaunaba singadabani maduna trabadi maduda tholakpa miyam gi ihau mayok na batabani haiki hanubi naha ahal khapana ngasi bhawda leptana exhibition ki nungsi undung ta khatang tangelakpa punamak ki ubidra ka ngasi no makhak ngahaktangi minute tara phanatang da matamda matam hele haiba wafan sidi achoke matik ILPS na pende aduna ne hayeng kariguma akhoi ngasi makche pigini moina pamsi matungina aduga unalakaba onobda warida akhoi pende base achoke matik ponthogani aduga moina baroma tawga ILPS bu pede base sungya yaroi assembly kulinda pas tawga base sungya yaroi assembly athoba matam matik manga tarbi ski manungda phangudabni loinana governor ayab pide bataragadi maduda tholak pala khuding makko manipur miyami sakti se asuki meti kali habse maduda thabak oina ucharan Justice Rakesh Ranjan Prasad Manipur ki anauba Chief Justice toina ngasi wasak lawbe ki thora madu Raj Bhavan ki darbar holda pangthoke Manipur ki Governor Nazma Akbar Ali Heptulana Rakesh Ranjan Prasad pu Manipur ki anauba Chief Justice oina wasak lawke fear or affection or ill will that I will uphold the Constitution and the law. Tharamatuda Manipur ki Chief Minister Okram Ibobi, Deputy Chief Minister Gaikangam, Speaker T.S. Lokesor, Minister, Parliamentary Secretary, MLA, Civil Amadi Police ki makok thongba official sing saruk yabata natana Jharkhand amadi tongan state ki lakpa judge kaya su saruk yakhi wasak loba loraba matungda paumi singa unakibada Chief Justice Rakesh Ranjana Manipur si mahaki ani subayumni Chief Justice oina wasak pa sinungai ba fawi Hauzik Manipur High Court ta panduna laiba ariba casing loisinaba honaba amasung ain gi tembang launaba honabada awaba oriba later lara singda ain gi tembang mapung fana pinaba honabada miyeng thamduna thabak paiketkani haiki My priority would be that particularly the persons who are not getting justice, we will try to reach them through Legal Services Authority because the people doesn't know whether they do have a right or not. Unless you will making aware that you do have this right which is being infringed, only then when awareness would be brought to the general people, we can reach out to every person who is suffering from justice. The other thing is that my priority would be there that all cases be disposed of at the earliest so that the people may get justice. These would be my priority. Okay, I'm happy here, quite happy here, taking this Manipur as my second home. So I will do whatever best it would be for me, for good to the people of the Manipur. Panbayay ngasi nauna wasak loraba Rakesh Ranjan Prasad ing bising masam panyang kay mangagi July gitang amada Bihar da pokibani mahaki school amasung college Bihar da tamlakpag loinana Patna Law College tigi LLB pass tawraki
Patna High Court ki makhad English singa mapan marfu dagi hauna advocate oina practice torokibani lisingani amada judge oina karak laba matungda sahi adumaktada Jharkhand High Court Register General oina thabak toromki English singani taruktagi High Court asimaktada mapung fana judge oram laba matungda Manipur High Court acting judge Chief Justice oina thabak purakibani Passenger amana mahaki luggage ta bom yawi haina ki hanbadagi Imphal International Airport sauna kudung sa da mayok na kre thodogasi ngasi ayapung 13 minute kulom taba matamda thokibani ISTB na thodok thokpham dagi phangba pawgi matung ina Guwahati gi damak Imphal thadok khigedaba Air Asia gi flight number 1F784 gi passenger amana mahaki bag ta bom yawi haina kodagi pung ani makhairum hena flight thangthakre ngasi Imphal dagi Guwahati satkadaba Air Asia flight ke luggage sing hapaloi kharba matungda passenger sing aroibu oina sector bada Pausi Robinson Kobamiyoi amana mahaki luggage ta bom yawre hairakodigi airport authority na high security alert lauthoki hana flight tongkraba miyo sing phaba kumta handuna sector bagal wenana Imphal airport manungda park sana thiba humbagi thabak sathaki pung aniro mafung phana thiba humbagi thabak sathaba aduda karimata fangkide pung ani minute Mari sapa matamda Air Asia flight adu Guwahati gi damak Imphal thadoki amaromda bom yaukre haina miyamu kihan keba Pausi Robinson security na detain togduna wahang pahong sathana bathamkre Manipurda Mahatma Gandhi National Rural Employment Guarantee Act scheme apung fana miyam da khanganduna scheme si ningthina paikana ba khona bada media na asoba thaudang lobi na ba Rural Development and Panchayati Raj ki Principal Secretary Ram Thanga na phongdokre Department gi MG Narega Monitoring Cell na sinduna Manipur Press Club ta pangthukeba ekasi implementation tobagi matang da promise single state level orientation program ama haudopagi tharamda mahana phongdokhibani tharam aduda amzugi president Wangkhemsa Samjai RDNPR gi director Dr K Samsundar su sarup yakhi director Samsundar scheme sigi makha da paikaleba mai papagi warisu media na forward tobiduna mai pa na ba onthok pangamna ba mateng pangbiyo haikhi Principal Secretary Ram Thangana scheme si mapung phana miyam da khanganduna yauhanna ba khonna bada negative oiba pau sing ta natana positive oiba asengma pau sing su phongbiyu ekasigi makha da paikhaleba thabak tharom sing pawmi sing da suma pung phana khanganduna hena marik suma pau phongnana ba pandamda orientation program si pangthokpani haikhi we would like to claim for the second installment within this month of September. However, despite our best attempts, the districts have not been able to spend 60% of whatever funds we have allotted to them. And as soon as that 60% is achieved, then we will be claiming for the second installment of the year. Amzugi President Wangkhemsa Samjaina Paumis Singna Hiram Kayada asoba thaudang lauduna ngasi faba marik suma pau paudamduna lakre MJ Narega gi matang su ahenba pau inabagi asigma program ama pangthokposi afaba khongthang ne scheme masi henama pungfana pangthokna bagi damak mari renava official amadi staff sing thamu singa thabak tawba tai haikhe tungda session ani thona technical session pangthokhi Moirang Multipurpose Higher Secondary School gi ngarang pangthokeba Scrutiny da sarang na bakara thoki badu thogan daba yabani adubu school asigi principal na thogan bani haina KSC gi ISRD secretary Anokton Kuman na phongdokre kasambata leba association gi office da pangthokpa paw gi mi from amada mahana makata na school asigi student union gi finance secretary gi pham mamang de gi lehendana namsinduna lakhi masi lehenbina ba kayarak hanna haijarabasu principal yauna oza kharana tabidana lakhi Hiramasi matang nangarang KS ge thomi khara ga wari sanakhi majuda tarang na bakara thoki ban natana KS ena mahiro nupi masa singda khut thai haibasi yumpham yaudabani amaramda student union na KS school asuda sangba yaroi haibigi achingma thamlibasi KS ena sangma natraga sangdabada kanamati ge right leite school asi yaipana bigi dama KS ena thabak tokigani KS ebulan uhanna bohanaribasi mai papangam loi haikhi na schools ki goza maro ena principals Morang Sem Santi. Aduga koi oza case sana yai mana ngarang koi STB de pi ke statement do yamna leba masa ta daba
थोक्रीब थौदोक अदु केसे थोन मनते स्कूल की छात्र सिंगुना थोकनी कोई मसेन तरंग खरांगनबदुदा थोइबा तरंग खरांगनबदु कंट्रोल तौनबा केसे न मतेंग पांगबनी केसे न ओजा सिंगुदा अहेन द थबक तौकिबसु लेते सुगुम्बा केसेबु मयाना लान उगदब मोंगदा हाइबा वफमजे मखाताना तौबिरकनु खोयातोंग पुखरी असौबदा सीना फंखिबा याइफबा मिसिग मरी लेनना हौजिक पुलिस न फाजिनदुना लेरिबा खुराइजम थोहेन अमसुंग थोइसनगी मथक्ता सिरिबा मराल यानिंगदबा फोंदोक्तुना ngasi थांगमैबन डीएम कॉलेज मनाक्ता लेकाइगे मैरा पाइबिसिंगना वाका मिफम साचाख्रे खुराइजम ओंबी इंदिराना मिसी असिदा महाकी मसा मराल लेते थौदोक थोको नुमित असिदा युमदगी मपार थोकिदे मराल लेते खंगनबा पुलिसता मखोय मसा यावना चटखिबने मराल लेतबा मियोइदा मराल सिबुगी महुता मराल लेबा मी फादुना चराकपियु हाइखि ओइना रेकॉर्ड लाइबा ngaकनि सिन थिबा याबनदे दुगा मरान सुक्लाई लैतदबा युमदा मम्मा मपागी मनाक्ता लैजरिबा इचादुबु इचादो कोइना मराल लैतबेनेना मम्मा मपाना मखुत थम्बगा पुलिस स्टेशनदा इंट्रोगेशन तौजसनु अदुगा जोबा लौजसनु इना कोइदि इचादो मराल लैतबनिना काइमता कनो तौरोइना अखोइना खुत थम्बगा इचादो पुबनि पुलिस स्टेशनदा अदुगा मोइना मराल लैतदबा अंगांगनि सिदैदा नमदना मराल सिजलगा मचा थिबगी मराल पीनि हब सुक्या याबा ngमोय हबा मेडिकल डायरेक्टोरेट ना ANM लोबगी कैंडिडेट की एडमिट कार्ड पीबदा चथरिबा अमोटप सिंह थादोक्तुना कैंडिडेट सिंह एडमिट कार्ड पीदुना इंटरव्यू याहुन बिनाबा कैंडिडेट सिंह ना फोंदोके मणिपुर प्रेस क्लब ता पांगथोकिबा पाउगी मिफम अमदा एडमिट कार्ड फंगहौत्रबा कैंडिडेट सिंह ना स्क्रीनिंग दा माय पाखरबु सिंगी एडमिट कार्ड पीबिनाबा डायरेक्टोरेट ऑफिसर लाखपदा डायरेक्टोरेट की स्टाफ अमदी पुलिस ऑफिसर ना चथरकिबा थोंग इकाइबा पीबनी स्क्रीनिंग दा माय पाखरबु सिंह एडमिट कार्ड पीदुना सब मानना इंटरव्यू पांगथोपियो हाइरी लमजाव सोरक चलगा अखोई वकत कदरा नत्रगा डिपार्टमेंट मनुदा फॉर्म सबमिट तौरिबदा वकत कदरा कनादा संगा वकत कदना हाइबा को खंद्रे इसा फाबो लिस्ट यावी यावदेना खंद्रगदी फॉर्म तौरगा फॉर्म थाजनबदा लौसनिबा करिगिनो अदुगा लौसनबा लोयरा कांदा अखोइदा मोइना यादेना हाइबिद्रि कइनो हुजिकता फोंगों साना एमिकाब येरमदाइदा नो यादरे पर्सन अखोइ 11 तंब संगस नते इसाना इंस्टीट्यूट दा लोयरा कांदा तंबगी दमक तंबा लोयरे हाइबिगी दमक अखोइ सबमिट तौरमोनि यारे हा कांदा serial number पिरा थादोरकनेबा अखोइसे अदुगा हुजिना अखोइ एमिका पीबा ngमरोय एमिका यंजा serial number यंजगी हादुसि यंबा यादना कांदा कनादा हाइरदोइनो हाइबिगी अखोइदा सिगी पाखुमजे कनादा पीओना हाइरदोइनो हाइबसिनेबा इना हाइदुगा एग्जाम तौबा मतमदसु रिटर्न गा बैबागा कोनना खोइ तौबियो सिगी तौबिबा इंटरव्यू से सुंगलौ लौबिगनु हाइना हाइजनिंगे अमनमदा ANM female health worker amasung paramedic lobgi haudik chathariba recruitment process makhataba order ama thokriba faba khudaktagi leple hairi makhatana emika pibigi thabaksu makhataba order ama thokriba faba yai thokle hairi hiramasiga mari lenana health director na ngasi notification ama thokre University of Culture के थांग ताकि ओजा लौबदा experience अमसुंग academic ता येंगजना सकमा येंगलगा लौरे हाना लौखिबगी order हंदोक्तुना अमुक खन्ना मटिक साबा ओजा लौबिनबा interview दा यावखिबा candidate सिंगना फोंदोखरे Manipur Press Club ता पांगथोकपा पाउगी मिफम अमदा candidate सिंगना थांग ताकि ओजा लौरिबसि करम्बा criteria दा लौरिबनो हाइबा सममनबा फावी Lanai organization na fauba interview asigi results ana handanaba फोंदोकपा लैख्रबने मरमसिना order adu हंदोक्तुना चन्ना कांगलुन सुमना मिसंग संगा येंगदना मटिक साबा मियोय ओइना लौगदबने इनाकु नुसिबिबा सिंगल ओइना अकन मखोंजंग संगसिनगनि हाइरि गिमी से येंगनाबा कांदा फदना ओनारेबा अन मादो करी ग्राउंड खलिनो सिनेबा कोना मखंगे क्वेश्चन एना मरमदी क्वालिफाई ओइदबा मिदु खंजलगा कमाइना रिजल्ट दो चनबदुनी इंटरव्यू से यारदी दुम फनबिबा कसुम कायदे खोइदि मरमदी कइनो हाइबा कांदा खलिबा खुदिमक तो क्वालिफाई ओइबा लोइमक मोइना ताकपा लोइ हैराता थांगदागी Mayang Imphal leba Bengun High School ngasidagi higher secondary ke thakta wankhatkre Joint Coordinating Committee Bengun Sinduna pangthukiba tharmaduda Education Minister Dr. K.S. Ratan Kumar na Mayang Imphal Bengulda class 10 pass toraga 12 amasung 11 makha tamthanabag pudong sadaba asi yenglaga Cabinet na August kunda warep lauduna ngasidagi higher secondary ke thakta wankhatpani haiki Education Department na mahim tampham sing mapung fana infrastructure awat po oza sing atuba matam da men katnaba akanaba miyang sangli education yaudana sakutpa yaroi maram aduna education da manung mapal una thabak tawi haike Manipur ki singa mari tamda aina chachaba matamda main oiba akoi isu ani khak thengnei mayam dagi lakpa akoi
government school singi government institution singi awat pasi karino haina haiba matamda number 1 angang sing nasi akoi lairik tambina naba oza wat pagi isu ama ani subada akoi gi furniture amadi akoi gi magi infrastructure masi akoi matik sana akoi lairik taba masi isu ani sin Manipur government na tongan ba thabak tharam kaya paikhaliba asidagi kanaba lawduna thabak phangdabagi khudong sadaba mayok naribasi kokannaba punna honaminasi haina veterinary minister Govindas Konthojam na phongdokre Manipur duck farm lampel part amuk kanna semgatuna hingalakpa sahi amarom pharakpaga loinana August 19 da hatchery unit hangduktuna incubator da masa olan cheba yanau sing miyam da yanthopagi tharamda minister na wafam masi phongdokhibane Tharamatuda veterinary gi joint director administration Dr. A Sauba pharmacy gi poultry specialist Dr. S Phoibasu saruk yaki minister makatana piklabasu pikna hawduk leba tharang si hiana pakthok sakthok na ba honari thabak phangdriba naharu singda miyeng thamduna ataba mamalda nganu amadi yen masa phangan gaduriba asigi kudong sabal lawduna senthok lambi leihanna ba honaminasi haiki akoina subsidize rate akoina afaba low input oiba machinjak yamna thakragasu masana masafana amusung yen marum chajaga su yaba masa chaga su yaba adugumba nganu masasing yen masasing akoi pibang amani aduina asa tawje madudi tungala kadoriba sahi kayada masida semgatliba akoigi hatchery plan aduga kumbongala kadoriba aduga ningthongala kadoriba singsi full functional or kumatamdadi akoi mapalomdagi aeroplane da yenau poga akoina farm sing loribase masi kokpang amani adui mathakta lot of unemployed youth singsi employment generate tawda achawa mateng phangbo oigani Mamang sahi loramdaida hairo kendagi manungsan laiba Sandrakhong Fountain Seliba Itok Turel bathakta sariba thong tekhibadagi Khunja Singh awaba mayuk maduna leiramadu hauzik anoba thong ama saba horakliba asida kanagumba organization amatana ayatpa pibigano haina Khunja Singh na phongdokle Sandrakhong Community Hall da pangthopa paugi mifam amada Tangkul Kholengi Mantri SK Mingtingna thong asi tekhibadagi mahiroi amadi miyamna awaba mayuk maduna leiribani Nauna sagaliba thong asi ayatpa amata yauduna athuba matamda losinbiyu haiki Sandrakhong Village Development Organization gi President Ais Lalina nauna sariba thong asi lamdam adumi Khunja Singh khanbiduna kanagumalup amatana ayatpa pibiganu haiki Sabido bisda koi haiba khun village authority koi mayam taramna okseri kong oro kari oro tawmatamda ayatpa apanba asigumba mayam singasi thokta bidamukta ngasi wakatjaba amasung nonjawai kaya press media gi mafamda haijanabagi khudong chabadu ngasi minasida koi lawja Wahengbom lekai da leba Aryan Theatres dingkhatkibagi sahi Manipur manga suba tharam ngasi pangthokre Aryan Theatres complex da pangthokkiba tharam maduda Aramam Somarendra Poet playwright and a social visionary haiba hiyap asida state ke thakta seminar ama pangthokki tharam aduda Manipur Universities of Culture gi vice chancellor Professor N Khagendra Aryan Theatres ki president Dr. Lokendra Arambam amadi sahitya sevak Ais Romonina Singh Mamiyoy Kana Saruk Yaki Professor N Khagendrana Manipur asi hayangkai oigadagi haiba tamang ngamdaba lamdam ama oire haiki Ozali Singh Satret Madpugo Tarupu State Cabinet na downgrade tawkiba adu handok trabadi khongjang sangsilagani haina All Manipur Elementary School Teacher Association ngasi Manipur Press Club ta pangthopa pamusinga unabada Association ge General Secretary C.I. Thantikumana haikre Mana makatana haikibada hiramasigi matangda Chief Minister da aiba charol ama supisin kre Sahi Yankai Hena Sarkar ayaba yauduna matam sana oza oreklaba oza lesing masatret marpu tarapu sarkar na downgrade tawhan kiba yaningde atuba matamda cabinet gi order kaktrabadi democratic oba khongjang sangsin gani haiki miyamna khangnar bodamani suja nomjari ba mana phangum ta kurum basang tubu luram dai matamda war matamda marum dumne sabangam jo pinjal matamda kakwi bai se yam tawai ta thongamani adana ine media gi thong dai jari masigi am tawai da thong se leba ki mapi mapa moina leba kota ta na ai ba cabinet decision ne review to view haidana ina media gi thong thong Thambalmari College Oinamasi National Assessment and Accreditation Council Bangalore na accreditation tobagalwenana B grade fangle hairi sector migetang taraga tarukta pham kiba National Assessment and Accreditation Council Bangalore gi executive committee na ayaba pi kibani hairi Earthquake disaster structural
Behavior Buildings by Law gi matangda Imphal Municipal Corporation gi corporator amadi members sing oiba training ama ngasidigi GM Hall da hokre numin ini suma chathagadaba training hokdopigi tharumda IPR gi Parliamentary Secretary K Meghasandra IMC gi Deputy Mayor Maimom Phongmei Civil Defense Manipur gi Staff Officer Mohammad Ayub Khana mariba miyo sing oina saruk yaki Manipur asi earthquake zone oibana masida miyamda mamutana khanganaba tharang asi paikhatpani haiki BJP Nungba Mandal na Sinduna Namkaulong Part 2 Khopumda Lakaba General Election ga mari renana Political Conference ama pangthokre tarom aduda BJP gi Vice President Adim Pamay yauna tongan ba lamdam adung ga miyoi kaya na saruk yaki tarom ga mari renana Adim Pamay na haikibada sahi nipu sumna Nungba asi amam bamarakta lerakli masibu ngalanaba BJP Party asi amatangaraba sogumani Sanglaba sahi asida Nungba Kendrada Gaikhangamna Sakot Tharangi Thabak Mapung Fana Paikatana Lakri Masina Maram Ojuna Lamda Masigi Praja Singna Awaba Kudungsa Dabakaya Mayok Narapani Miyamna Lakaduriba Mikhalda BJP da Sakti Sinaduna Nungba Kendrabu Masak Mangal Thokpa Sakotpa Kendra Ama Ohensi Haiki Karigi ay bole bigno Prajagi Awaba gi damak ay na bole pani Prajagi Awaba do ha ahum mari gi manungda ay ko sikok gani Tahi mamnungna ko sikok gani ha ay mon asa ma pamni Railway Minister na lahan Railway Minister Rajendra Hai la ko matamda aduga Suresh Prabhu la ko matamda khon sang dagina Tamenglong dagina perin ta dagina Dimapur ta dagina shortest way of transport of railways ama amuk sabir gani ha la ko pe Langthaba lep matak laikai da ngasi lem na mit ayam gi kema mapang chokre Nauria pakhang la pa Kendrada BJP gi executive member Dr. S Manautona Siza I Care Foundation of Kusam na pangchokiba mit ayam gi kem aduda miyoi kaya na masa gi mit nungai taba sing layeng nakhi kem asiga mari da na S Manautona haikibada asiguma makhal gi lem na mit ayam gi kem asi Nauria pakhang la pa Kendrada leptana chathaki gani haiki Nauria Bakang Lapa Kendagi Haino Kwangnembi Hyang Thang Amadi Mekola Bazada Kendagi MLRK Anana Sarup Yaduna State All Age Pension Yantrokre Pensioner Lising Masonga Romda Mamang Sahigi Mas Thadagi Handak Sahigi February Tha Fabagi Lupa Lising Ani Samri Kusinaki MLRK Anana Center gi Ministry Amadi State Government na Sahi Yamlaba Miyo Singbu Lapna Pension Loba Chatpigi Awaba Kokanaba Kenda Kudimakta Pension Yantroknaba Lakulak Diba Kongtang Osi Thagatwa Fongdoki Hena naksina amasung miyam da hena kudong sahan na bagi damak mapam kara yamna yelhan ningi haiki. Honorable Minister da koi na wari haita si matang na koi na discussion to matam da national old age pension da tu matam pitong nabi siem sari na bain tambi ana koi marui na koi national old age pension card holders sing habitai moisu state kisi lakram yam to da lahani haibagi thajab doi simai thamjage Ada hena wabiru no matang lahani haibu wafam duni. Pangai da mamang thagi kuntra dagi ngasi fawba chathakiba police constable lobagi physical efficiency test da punna candidate lising nipan satruk humpu taruk na saruk yakre state asida test asida saruk yabang ngamhok da ba lemhor ba candidate sing yenglaga thasi kun ngamari dagi mathang thagi manga fawba PET pangthokani hairi pawgi marakana atedna break ama Masi awangnu poki ahan ba TMT bars industry ni Industry asi 1993 ki December thada linkhat chekibani Saiji TMT bars asi German technology na sajabani Saiji TMT bars asi awangnu poki ising sitka yamna chanai aikhoina yum sajabada TMT bars asi sizinajai Saiji TMT bars tengba sagatpa khudingmak aikhoigi marup Irudio Coaching Institute behind Bigger Hotel Kangabom Laikai Machim. Admissions open CBSE SA2 class 9 and 10 start from 6th October. Revision course cum mock test CBSE class 12 science starts from 6th October. Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong haman jolid syrup amasung jolid capsule changni sinavyu
औजा पेन रिलीफ ओइनमेंट ख्वांग नाबा कोक चिकपा तांग चिकपा खू नाबा सिंगदा सिनबा यारबा लिपसा ग्रुपना पुथोकसबा औजा अत्यंत ब्रेक अमगे तुंगदा मखाताबा पाउ पिजरी तृणमूल कांग्रेस पार्टी के लेरिबा वाखलोन ngakpa ngamdaba MLA Marina कांग्रेस ता सोंगसिनखिबा पार्टी के सनबीगी मतुंग इना पार्टी दगे टोकले हाइना आइबा चरल पिरखिदबा मरमना मकोई मरी की मथक्ता एक्शन लौकनबा पार्टी के हाई लेवल दा खनरगनी हाइना तृणमूल की नौना प्रेसिडेंट ओदबा टोंगब्रम रोबिंद्रो ना फोंगदोखरे करेन फाबिद लेबा महाकी मयुमदा पांगथोकिबा पाउगी मिफम अमदा पालिबा कांग्रेस गवर्नमेंट असिना मकोई मरीबु मसाना मसाबु कांग्रेस MLA अमगुमना थमलिबरा हंखे मकोई मरीना पार्टी दगे टोक्सरे हाइबगी चेरोल जनरल सेक्रेटरी दा पिसिलखिबा लैते मकोई मरी कांग्रेस पार्टी ना करम फियम दा थमलिबगे मकोई मरी तृणमूल MLA ओइब्रा नत्रगा ओइदबरा हाइबदु कांग्रेस की लुसिंगबा सिंगने हेना खंगफम थोई हिरमसिगी मतंग दा असेंबली के स्पीकर ना आयन गे ओबा सबसाब थबा पांगथोपिरकनी हाइबगी थाजबा लै नत्रबदी आयन गी मते हंदकता सही अमगी ममांग की हना तृणमूल लेरंबा MLA अनिमे बीजेपी चंगे तबदगी मखोगी ममांग इलेक्शन अमु हंजिबदु कोई हजी ऑनरेबल MLA कोई एजुकेशन अमसुंग ऑनरेबल MLA कोई बिशुजी की मखो इलेक्शन अमु हंजिबदु अदुगी चप चाबी कोई जजमेंट दो लेगबने अदना अदुगी येंगागा चप चाबी मखोना कोई ओइल दो मा तो कने हना कोना खंजै दो मा ओइल तो तारबदी कोना आइन की मते लौ मतंदा कोई कछु थुदोपा कोई सादा अंगोबे लेरोय कोई चप चाबी एक्शन लो कनी हाइबदु थांगा केंद्र की ऑर्गेनाइजेशन सेक्रेटरी आइस इवो सोबना तृणमूल की टिकेट माई पाक्चुना केंद्र अमगी मियाम की थबक तौबा फंगदुना कांग्रेस लेंगा कु सेंजा थुमजान हारबा अफबा लेंगा लेत्रबा गवर्नमेंट अमनी हाइना लाउरंबा मखोइना ओइसबा खरगी येंगदुना हौजिकता कांग्रेस संखिबा हाइबसी मियामना मुन्ना खनफम थोई लाकोदरिबा मिखलदा मखोई करंबा मियोना हाइबदु मियामना मयक सेंगना मसक सेंगा ताकलगनी हाइखी पाव की मिफम अजुदा तृणमूल की एग्जीक्यूटिव मेंबर ओ बुमार मैटेसु सरुप याखी रोटरी क्लब ऑफ पोलो सिटी इम्फाल ना रोटरी इंडिया लिटरेसी मिशन की मखादा नेशनल चिल्ड्रन स्कूल कॉमन जोन 4 दा टीज प्रोग्राम पांगथोखरे थरमसिदा हायर एजुकेशन डिपार्टमेंट के एडमिनिस्ट्रेटिव ऑफिसर RK रोजी लिटरेसी कमिटी के चेयरपर्सन जोयबी सिनाम रोटरी क्लब ऑफ पोलो सिटी इम्फाल की प्रेसिडेंट सचिदानंद सेक्रेटरी बी जोशी सरमसु सरुप याखी स्कूल के महरूज सिंह नॉमिनेट तब स्कूल के ओजा आई सुरेश मंगांगदा नेशनल बिल्डर्स अवार्ड खुसिनखी लोइना क्लब असिना चाइल्ड डेवलपमेंट स्पॉन्सरशिप की दमकता महरुई तराग हुमदोय लाउथोपग लोइना महरूज सिंह असिगे महै मसिंग की सिजननब लुपा लिसिंग कुनगा तरेत सामरी की संथम खुसिनखी ई लर्निंग की दमक सिजननब प्रोजेक्टर स्क्रीन अमदी स्टडी मटेरियल खरसु स्कूल असिदा खुसिनखी बासिकोंग पांचोबे यूथ क्लब की मनुंग लेबा लंबी थोंग अमदि लौनंबल असुके मतिक फिबम फत्रे मरुवेना बासिकोंग पांचोबी अमसुंग क्यामगई मियाम गे फाउंगनरिबा थोंग क्यामगैरोम थंगबा माइकेटा फिबम सोंग नमथिकेबना लाथोक लांसिन तोबा याद्रे इम्फाल तुरल अमदि कोंगबा तुरल अनिगी ताइनाफम मियामना सनरिबा सरुक मयाइदा मीटर संगारोम सांगना तोंगान तोंगान मफम सिंगा युम सोंगना नमथखिबदगी इसिंग सावरकदरा खनबदा अहिंग तुमनद्रे बासिकोंग प्राइमरी हेल्थ सेंटर मपादगी पांचोबी लेरक मनुंग कई असुमगी ओइना तोटी इसिंग असि फावबा फंगद्री हिरमसिदा मसिंगना यंगसिनदाउन मखल मखा कयागे खोंगजंग संगसिलगनी हाइना बासिकोंग पांचोबी यूथ क्लब की चेरोल अमना फोंगदोरकले अफ्लीमेंट कमिटी अंड्रो की प्रेसिडेंट हाइजबा मियोय अमना अंड्रोदा लेरिबा मुस्लिम वोटर्स सिंदगी लिसिंग निपान फावबा बीजेपी द बोर्ड पीरगनी हाइना मीडिया द फोंदो की वाफम मसी युमफम याउदबनी हाइना अंड्रो केंद्र मुस्लिम डेवलपमेंट कमिटी ना फोंदोरकले जंगम ताबीदा पांगथोकिबा पावगी मिफम अमदा कमिटी असिगी असिस्टेंट सेक्रेटरी MD मुस्तान सलामना केंद्र असिदा मुस्लिम वोटर पुन लिसिंग तरारोम हेन लेबदा बीजेपी द बोर्ड लिसिंग मापनरोम पीरगनी हाइबसी अंगकपने हौकिबा जनरल इलेक्शन दा मुस्लिम कैंडिडेट अमा लेपा फावबदसु साद यांखैरोम टी श्याम कुमार फंकी कांग्रेस मेंबरशिप ता हानगी यारुपा अमदी अनोबा यारुपगा मेंबरशिप लिसिंग तारे चौंगारोम लाई लोइना अनोबा कया अमसु यावरगनी हाइना संगसिलिंगै मतमसिदा बीजेपी ना भोट लोइना फंगलगनी हाइबु वाफमसी मीडिया दा मखाता ना तौबिगनु हेना हाइजिनबा वाफमसी मीडिया दा सेंगदोकदबनी हाइखी हानगी कांग्रेस पु नुंगसीबा मेंबरशिप मियोय लिसिंग मरी चंगा हेनबा यावरगा अनोबा मेंबरशिप इनरोल तौबा लिसिंग अनि हेनबगा लोइना वोटर्स लिसिंग तरेत चंगा गे हेनबना कांग्रेस पार्टी की कैंडिडेट
amata oina suksoi soidana bahot pigani miyam lising mari hena tinba mifam amaga loinana amato oina sahi tauraga warep launare. Andhra Kendra BJP Election Committee की convener ना media दा Yambem Kungangda MLA Syam Kumar bu sagot pemiui amat laite haina pongdok ki wafam yaning da pongdok tuna ngarang Yambem da miyam gi mifam ama pangchokre kulasi gi apun ba voter listing ama sanipan kunganipan laibigi manungda voter listing ama sahum talaga mapana MLA bu adumak saugotli haina Election Development Committee ki Women's Wing ki Secretary P Prabhavati na pongdok ki Bisnupur District के मनुंग संबा Ngangkalawa Jila Parisad member की MGNRGLs की साथ कुंगा मंगाना ngasi Tronglao bi tera kongsang mi gram panchayat की ओइना tera kongsang bi tidim road की tharoi lok lambi taba singtam lambi haina sang lambi asi nung hajin bagan loina na lambi के नाक एक saruk sing sengdokre Marang City Block की BDO के Jadumani Singh Jila Parisad member Mutum Bir Chandra Mite yauna mai lena basinga yengsin की Mutum Bir Chandra Mite na puksel senga thabak surabadi makata ba thabak kaya supaikat na ba khona minasi haiki BDO Jadumani na mafam masida thabak suriba maung asi taseng na apian mapoi haiki Aikoi ki NRGS ki thabak si koi kana singna खरा क्वालिटी हंड्रपा दगी मसी के नेगलेक्ट तौबा स्कीम जे फजन चलाई दबगी मगुम कनागुने खलम बय आइ अदु बोय कोई गी लमदम सिददी कोई जेपी सिददी मसी की थबा से बाजार की सहयोग से लेपलेतना कोई जो पीरी तब से यामना माइ पाक ना कोई पांथोक जरी कम्युनिटी वर्क ता रूरल कनेक्टिविटी होइना आईवीआर से कोई अम खंगत चरकांदा मयाम गी अपामदा मसी पांथोक जबनी अतोपा सिदना तबा मयाम गी डिमांडा इंडिविजुअल कांगू मसी कोई Lakadoriba Assembly Mikalda Pungyar Kendra Gimirep Ogadoriba Laisio Kaisingi Yaifa Pibi Naba Taunizaba Taram Ama Urkul District Manungsan by Yaripop Ningol Kul Lamkaida Laiba Number C Horton Community Hall the Pangchokre Taram Aduda Kulgi Hetman MC Joshua Horton Kul Baptist Soski NK Yaurei Atay Lusima Kayasu Saruk Yaki BJP Ngarian Local Council Sinduna Dr. Jensen Hockey Yaifa Oina Bigidamak Laison Taram Amang Ngarian Baptist Festival Hall the Pangchokre Taram Aduda BJP Hanglep Mandalgi President Aku Kamai Yutama de Mahila Gilusing Saruk Yaki Dr. Jensen Hockey na Sahi Kaya Hanglep Kendra Asi Yang Sinbida Badigi Sota Duna Lady Miyam Oba Funding Sing Manga Duna Masakana Batiduna Lady Haiki Housing scheme so even that need to pay they say putting I have always telling some saying putting the young through full benefit on the hungry. No didn't mind a building Saraga, foreign car longer. No people no mind a young driver. Other than she hung up about to see. What together or sort of hung to see. Hiyanglam therapist ka nupi masa amabu nupi oibigi ikai kumnaba manghan biduna thataru ki angang ama napuhan ma thodok ganing daba phongdok tuna hiyanglam therapist gi Kaksing Police Station manak phaba miyam amadi mahiru singna khongsat ama chatkre JSC na tongan malup singa khusam aduna sakhiba khongsat aduna mara leba miyoi matik sabacharak piyu nupi angang da miyot mene chathaba kudak te lepu haina taksin ki Kaksing SDPO amadi OC ga punna phamina duna thodok sida chenariba jila matik sabacharak pinanaba amadi angang adu pinanaba taksin ki Imphal West Commando amasung Taluk Suba Assam Rifles ki Kanguna Kanchipurda Achat O Singh sector bada KYKL ge major ama fare hari Police Department ke PR ge serol amana fagalaba MUSC gi maming Laisram Azad sahi kuntra gumdoi apokwa momon wangu sabal dagini hari Nambol Kendra ke manung da laiba Isok Ward number 3 amasung for da Isok Maning Self Help Group na nafsa ge seng pibada mong maril tadre mioi amamamda kilo manga pigadaba kauta da olaga piba yaroi aseng ba fala da olaga pigadabani haibadigi ngaihak awai akum tauna khre hari lekai gi nupi amana phongdoropada seng yeliba sida kg father na pibadagi ward ki nupi singna wakat pani yeliba seng asi yum yoraga olaga yengbada kilo pharam dabadagi seng yeliba singda matungda fala olaga yenbiu haibani masida yadrabadi seng lauroi hilam sida marilena department na miyang sangbiu haiki
nakal amaramda siang yeliba masanadi yeliba siang asi kilo sunapi karigumba miyamna yadrabadi falada olaga siang yengani hairi Thasiga Tranitogi Numidanga Ya School Singa Kam Director Minister Okendrogi School na Sumangilagi Artist BCS Wirem Kukibadu Soy Kre Lan Kre Haina Manipur State Sumangila Council Gi Taupubu Singi Mamangda School Sing Laktuna Haiza Kre Masagi Maral Yazarabanina Sumangila Council na Hairo Kendrigi Manung Dalila Sanaba Isai Toba Amadi Film Kapada Atingba Thamlambadu Komthokle Hairi Naharo Kontang Artist Association gi lila ani ki jaifa thongi tharam iboyama sumang lila sangnda pangthokre tharam maduda amzugi president wangkemsa samjai sumang lila council gi lifetime president PS Gunasandar Sharma council gi lifetime secretary Hemanta amadi theater director Ware Pannaban Singma miyoi kana sarup yaki ngasi jaifa thongi tharam pangthokki lila ani adudi social worker amadi thamamba hingi thabalaini Humpunipa Suba Lomi ke Numit Manipur Kanba Numit Palan Tharam Governor Rotaleba Manipur Lomi Marup Nasinana Pangthokre Ngasi National Rose Dega Mari Danana All Manipur Handicap Person Welfare Association na Rims Radio Charapi Wata Laying Liba Anavasingda Asa Atak Yauna Angang Ba Atur Kalap Amamam Yanthokre Ngasi Atum Ahaw Yanthokpada Sauna Mateng Panglakiba Global Peace Foundation ki President Thaunazam Danavina Hospital asida layang duna laidiba cancer na naraba anabasingbu makoigi damak tungda miyam lepli haiba wakalunda ngasigi polam sing ngasi yanthokpani haiki cancer na naraba miyoi singi mabuning thodona chawthongna ba pithribi pumna makoigi matungda leptana lairi makoina kasu waninga leite the whole world is behind them the whole world is backing them and the whole world is ready to fight cancer Konthosam kendrigi manungda leiba kaming Kamungda Janeta Hizam Irabot Kisama Kunga Manga Suba Mapokta Tharmunga Mari Lenana Irabot Celebration Committee Konthosam Local Council Sinduna Kamung Langul Zam Campus Laiba Irabot Ki Kubam Degi Hauna Kendra Sigi Akoibada Gari Masagi Really Amasat Kray Tharamaduda Council Secretary M Saki M Joy Saruk Yaki Tharamga Sarukamo Ina Usarakaya Suthaki Losilakpada Nambol da Laiba Irabot Ki Mitamda Hailai Katpagaluina Miyam Gi Sanglen Nambol Kaitil Dami Pamamasupang Thoki Lamyanda Hizam Irabuning Sing Sport Painting Amadi Storytelling Competition Apun ba Irei Paki Maheroi Sinpang Loop Ames Natang Kun Ngamari da Pangtu Nabasem Sakre Kwagatil Girls High School da Pangtu Kodoriba Competition Asiga Loinana Hizam Irabuki Mafamda Haika Leka Tamgani Hairi Numida Sida Club Organization Amatana Ban Blockade Amad Designer Stang Singba Tawidana ba Appeal Torokle Humpumanga Manipur Girls I Campaign NCC Group Imphal ki Combined Annual Training Camp NCC Group Headquarter Imphal da Sathari Camp asida state asigi apunba cadet nipurom na saruk yari Hauzi makata ng asigi sanabagi pau lobisi Nasigi sanabagi pau ja Imphal West District Football Association Sidna Tha Sigitang Kuning Manga Digi Hauguduriba 3rd Division Football League Tasaruk Yagadaba Imphal West Student Club ki Sanuri Kuingani Toida Football Gi Kits Amadi in Uniform Sing Yanthokre Ngarang Pangthok Kiba Taram Amada PSED Executive Engineer Oramba Atom Nilkunja IWCC Kumbongi Petrol Member K Momon Club ki President Oinam Samnenda Susaruk Yaki Kumongda Leba Indra Yasna Wellness Center amasung Dhanabiri Enterprises na sponsor Toraga Polam Sing Yanthokki bani. Turning Development Club Mayang Langzing Sino Satariba Ahumlak Suba Under 14 7S Side Football Tournament Nasi Sanakiba Anisuba Semi Final Mesta LEFC Laimakongna TDC Ebu Gol Mari Anida Maitiba Pidana Final Sangkre. Kung wala siyang laika ima angubi community kang singda sa tariba Anisuba W. Gulafi Singh N. Samadevining Singkang tournament mo sa Sanakiba Mesta CRC contract na lamay tiyapo panzel maripu nifuga matoy da toy kray ta sige kun nga marida sa lungpam kangkut amasung aku tangmay ban sanaragani Bangladesh ki Dhaka da pangtuka da ba under 18 Asia Cup saruk yana ba India team semba da Manipur ke sanaroi konzembam ibungo amadi morang chem Ravi Sandra Yaruk pada Manipur hockey ni nungai ba fongdokle
N Ibungo FCI NC Zone gi sanaroini aduga M Ravisandrana Western District Hockey Association gi sanaroini. State level judo championship September kungama pandi kuntra phaba Kumalampak Indoor Stadium da chatharagani. Championship azira sub junior amasung senior sanarui singna saruk yagani. S group khudimaki mai palava singna November amasung December da pangthukadaba National Championship da Manipur ge mahut sinna saruk yagani. Judo sanarui pakpigani. Judo sanarui singna District Association gi khutang da masa masagi maming pikalak na bakangalakle. Manipur MSL Kho Association Miya Makada Kaksing Popular Sporting Club Kaksing na Sinduna Club asigi ground da nupa amadi nupi ki team kun marina tha sigi tang kun hundai ge saruk yaduna sathariba nifuma tusuba Manipur State Senior Kho Championship ki nupi masagi final da CEA SDO amadi CISM YDA ga sanaragani masa sanakiba nupi masagi mesta SCE ASDO na SISGI Arbu point taragamari tareta amadi SE ASDO na UC bo point taragani nipan da maichi bapiduna final sangki nupa masage sanaki mesta SISGI arna KPS bo point tarataruk mapanda SCE ASDO na PSD bo point tarat kumdoi nipan da SISGI arna CISMYD ebo point mari anida amadi KPS sina basu bo point Mari Ohum da mai chiba pikre. Ziribam Higher Secondary Playground Sathari Bataruk Suba P Tilotama Memorial Division Football League Tournament ki ngasi sanakiba mesta WJFC na UG Sibu Goal Taramatu Sinoda Maichiba Pikre. Amanamda ground nasimak Sathari ba Taramari Suba and Ningto Memorial Second Division League ki ngasi sanakiba mesta Silung Club Kalinagar na LISY Sibu Goal Mapan Marida Maichiba Pikre. Manipur University Sports Committee Kansipur gi miyak makada Kaksing Kunau College na Sinduna College asigi ground da Chathariba A Pratap Memorial Manipur University Inter College Football Tournament ki ngasi sanakiba ahanba mesta DM College of Science na Manipur University Kansipur bu goal amasinoda amadi ani suba match ke sanakiba da Morang College na Kha Manipur College Kaksing bu goal ani sinoda maichiba pikre. Foundation for Living Kiamgai Mamang Laikai na Sinduna Kiamgai Mamang Laikai Football Ground Sari Ahum Suba Izam Iraboning Sing Thabum Open Football Match King of Sanakiba Mesta FFLK Kiamgai Mamang Laikai na SYDA Kaksing Goal Taruk Anida Maichiba Pikre. District Football Association Thawan Sinduna Sarangpat Ground Sathariba Second Division Football League Tournament King of Sanakiba Ahanda Mesta DLC na PALY Sibu Goal Ani Amada Maichiba Pikre. Ani Suba Mesk Sanakiba da TLC Asi Amadi TKWA Goal Amata Sanadana Draw Sakre. Housing Makataba Sanabagi Pau Boyading Tozam de Gipambigani. Ngashigi Sanabagi Makataba Pauda Women's Football. Manipur Police Sports Club na Tarahumdoi Shuba Senior Women Football League ki champion oikre. Impal West District Football Association na Sinduna SKYC Ground Awang Sengmaida tha sigi tang taramanga dagi team ahum na saruk yaduna satharakiba Tarahumdoi Shuba Senior Women Football League ngasi nusinkre. Ngasi aroiba nimit ki sanakiba match da Manipur Police Sports Club na Kripsa Naurem Thongbu goal ani amada maithiba piduna satharakiba league asigi champion oikibani. Manipur Police Sports Club ki mai papagi golani du NG Balana match ki kuntrani thoi suba mati kuntra taruk suba minute chanduna match asi mai pakibani mai theoraba Kripsa Naurem Thongi amatangai ba goladu and Ratan Balana match ki tara taruk suba minute sanki match asida Manipur Police Sports Club ki sanaroi NG Bala amadi Kripsa Naurem Thongi Y Hemolata da center refina unsporting behavior ki damak yellow card utki. Kejigao Football.
Imphal East District Football Association na sinduna mamang thagi tang kunma thoidagi team tara na saruk yaduna satharakhiba Maharaj Kumar Gharnendajit Memorial Super Division Football League Tournament ki ngasi Aba Khirtigau gi ground da sanakhiba match da UPSA Pukhaungna YOSC Khurai Koncham Lekai bu goal ani amada maithiba pikre UPSA Pukhau gi mai papogi goal ani du Kiran na match ki manga suba madi humpuni pal suba minute chanduna match asi mai pakhi maiti khiba YOSC Khurai Koncham Lekai gi amata ngarba goal adu Rizat Mina match ki apiba matam gi ahapa minute ani da sankhibani match asida YOSC Khurai Koncham Lekai gi sanaroi Rohit Gogoi da center referee na unsporting behavior gi damak yellow card utkhi amaromda association asina sinduna mamang thagi tang kun manga dagi team mapal na saruk yaduna satharakhiba Moirang team Ibobi Memorial First Division League Football Tournament ki ngasi Aba Khirtigau ground da sanakhiba match da SSC Porompat na Star Club Moirang Kampubu goal ani sinoda maithiba pikre SSC Porompat ki mai pakpagi goal ani du Naubi amadi Ajimuddin na match ki nipumanga suba madi yankai suba minute sanduna match asi mai pakhi match asida Star Club Moirang Kampugi sanaroi Rahman da center referee na unsporting behavior gi namak yellow card utkhi Bisnupur Football District Sports Association Bisnupur na sinduna mamang thagi tang kunteretagi team taramari na group ani thongna khaidokuna mini stadium Bisnupur da satharakhiba Ice Pisak Memorial First Division Football League ki ngasi sanakhiba match ta YWO Bisnupur na Lasal lema popambu goal ahum amada maithiba pikre YWO Bisnupur gi mai papagi goal singadu Thomba Thangkhalen amadi Jangjagin na match ki tare suba kun suba madi kun thamari suba minute sanduna match asi mai pakhibani maiti orba la salle mo popongi amatangarba goladu en kiran na match ki nifumari suba minute sanki league asigi hayeng ahan ba match ta Krisa Bisnupur amadi TYA Thinungai ga sanagani ani suba match ta BFA na chow amadi UKCCL oinam ga sanagani Amaromda association asina sinduna ground asida tha sigi tang kunma thoidagi team kunna group mari thokna khairokuna sathariba taramatoi suba N Balananda Memorial Second Division Football League ki ngasi sanakhiba match ta Amopha team A Moirangna Thasko kha khunobu goal ama sinoda maithiba pikre Amopha team A Moirangi mai papogi goal adu Mangilana match ki kunmanga suba minute sanki match asida Thasko kha khunogi sanaroi M Sanada center referee na yellow card ani utpadagi match ki nipunipal suba minute red card utuna fieldagi mapan thonki league asigi hayeng FC Thanga madi NGKSA ngaikhonga sanagani Singjamai Kang Manipur gi nat ki oiba masana ama oiriba kang Manipur dagi mangki danaba amadi masana si hena sakol hanabagi pandamda Singjamai Kang khutna sinduna Singjamai Kang sang namanapa mandop kam community hall singa mathakta tha sigi tang tarani thoidagi kang khut tarani thoina group mari thokna khaidokuna sathariba sahi asigi manga suba mangcha tabam iboema amadi Puinawati Memorial League kam knockout Kendra wise kang tournament ki ngasi sanakhiba match ta Thangmaiban Kendra kangkhutna Nambol Kendra kangkhutpu panjil taramanga tarmari kaptuna maithiba pikre hayeng match leiroi Thagasari boyai makata na ngasi numagi oikiba ai ngasagi pau phangbigani ngasi nomagi oikiba aing asagi pauda ICAR Lamphel Pataki phangba paugi matungina ngasigi khwaidagi sakiba degree Celsius kunmapal dasmik suino khwaidagi ingba degree Celsius kunmathoi dasmik suino nungsitta yauba ising manilgi sang ayukta sada marphu taramanga nungthilda sada marphunithoi oiki ngasigi nong sukibagi sang 3.9 millimeter maruiba pau amukhana JCILPS na hayengdagi Manipurda nan Manipuri sing sangbada atingba thamkre Justice Rakesh Ranjan Prasad Manipur gi Anoba Chief Justice soina ngasi wasak laukre amadi passenger amana mahaki luggage tabom yawi haina kihan badagi Imphal International Airport sound kudong sadaba mayugna kre ngasigidi ISTV na pijaba pau matang asida loizare miyang tabiri bapuna maku amukahanna kurimjari